पाक्षदेमपम ओइबा मरुइबा पाउ खरा अपडेट तौजरे एग्जाम मनुंगदा महिरोइ खराना गुंडा साबगी थावोंग लाइबक थीबनी KMWO ngarang pangthokiba kosemna lova class 12 ki MI thokpan wita zarbokta leiba Acme Higher Secondary School da taba mahiroi singna nataba pambai sinnaki haiba yadaba kidamak school ki property kaya mangan takan kiba thawdoga do Kangleipak Minority Welfare Organization KMWO na kan bamongda kandem tawragle Organization asigi publicity secretary na thadorakba Zerula Manhai school asida tariba mahiroi sing adudi Azad Higher Secondary School Zarbo ki mahiroi singne Center adu school asigi mahiroi samri supna manga exam thai exam adu mahiroi sing aduna natapa pambai sinarapada oja sing namadu tawdana bathinglo bagi damak mahiroi sing aduna school asigi polum kya amanga ta thoan ki badu laibak thibani irang sagat pa adu yamna chawna senari ba mahiroi sing mari leinaba singna atowa matamda thidoktun aserak bebiyo Nagrapadi matung tarakpada atopa exam center sing dasu asing batok aning dapat thok thoklagloi haingai leite Thawong asi Manipur gi puari da mingchat thi na daba amasu ohelle mahiroi amu oibaki makun kaya adu kaukthok takpi tambiri ba oza sinda nung thomjin ba school thugai ba kaya sathagi ba asi lupasina akan ba mongda kandem tawe ngasi gi khunai asi ki tunggi jumbi oiriba mahiroi singbo Azad Higher Secondary School gi mathong chadaba mahiroi khujo kharana lan olak ba haibase mahiroi khunai bu usitabani amadi sak sagring amada sengko kama mangthok pa gumbane loinare irang asida mara leijida pa asoka pandang ki bo oza sing amadi mahiroi singi awabadasu lupasina saruk yari haire nakala maromda exam thabala leba mahiroi singi mawafa masin manauk singnasu center dagi lapna lehen bio masida security singsu asobu mating pangduna exam asi aso engam thok tanaba section na sena bio council na thariba flying scout asisu mating thokpa misak khalaga masing hena thabina na papukning singchelle Maragasida exam loiramdaida irang hauruktuna school thugai bagi thabak sathakiba mahiroi nifan masakhang bangamkre mahiroi sing aduki mathakda kari action lawgadagi haiba khanaga dawre Council of Higher Secondary Education Manipur na tawba class 12 exam ki ngarang pangthokiba MIL subject thokpa numita Thawan district ki Jarbokta leiba Acme Higher Secondary School da exam thaba Thawan district ki Jarbokta leiba Azad Higher Secondary School gi mahiroi sing irang haruktuna school aduki principal gi ka computer school gi mahiroi sing phamleba phan thugai ba natana gari kaya gi mingsel thugai duna amanga ta thogan kiba adu hakting na senabani haiba mahiroi nipan masakhang bangam le haire Kangleipa ki marana fangba paugi source amagi matung inadi thokiba thodok asigi matangda Council of Higher Secondary Education Manipur gi makyadagi exam loiramdai pung amata gada permitted manga walingai warning bell piduna se khomjinba aurakpada mahiroi karana akanba irang aurakduna amanga ta thogan kiba miyoi kya wanta duna laikana kiba thodok atuda karamba mahiroi sina asobu thodang lokibagi habadu khangdok na dapagi dhamakta Azad Higher Secondary School gi principal amadi mari leinapa oza singda khangan gi masigi matungda Azad Higher Secondary gi maikadagi thakdok aduda haktengna na senabani haiba mahiroi nifan masa khangdoktuna council gi mari leinapa official singda report pikhalaki haire paugi source asin hai Azad Higher Secondary gi principal gi maikadagi di thokiba thakdok aduda senariba mahiroi sing ado Zabenel oibanina makoina amanga ta thogan kibadu mahiroi sing adugi mafagi maikadagi singjare loinana tawba yaba tawjage haiba haija warol phongdorak le haire ado behiram masigi matangda council gi oiba awang pathaki emergency meeting ama hayeng ayuk pung tarada kaunana pamatam lepkhre harba meeting asida kari karamba action lawgadagi haibadu khanagani haire Amaromda Higher Secondary School gi principal Y Singhajit na Jarpok Police ta complaint ama tawrakpadagi Jarpok Police na mahiroi nifan gi mathakta FR case ama lakotona makata na thisinba haure haire loina na thokiba thodok atubu lamdam asigi mahiroi lup taruk na akanba mongda kandem tawrakle mahiroi lup taruk asigi lusing pasina kodek pituna thadorakpa zerol amana haribadi laibak asigi tungi laibak lepkadaba mahiroi sina aranba tawge haiba yadabadagi masagi answer script fawa segaiba exam center amagi lanthum kya panghanta han bagi thodok thokiba asi tarain law chumloi haire amromda thodok asigi matangda education minister gi maikedi kisu thijinba hokre haire Education Minister na Assembly mifam loitri fawu ki manungda house lagi loktok pigadabani wama Haujuk Manipur State Assembly sa thariba asle Education Minister TS Basanta Kumar na haujuk sanariba mitai bayak kun gataret asina poya baba yade atuna anova expert committee semlaga iyang chinana director language planning and implementation da expert hanagi list pirak na ba madi mitai bayak hena khangba mi hapsindana expert committee semna ba order amasu thokre haiduna haukiba February kulhumdoi gi
Assembly House na thamkiba ofam adu yamna maram chadaba miyamgi wakhalon mamut tana khangdabani hana wakhalon manaba apunba wama kanglei phakna lawbaga loinana Assembly House na thamkiba ofam sing adu yamna maram chadaba miyamgi wakhalon mamut tana khangdabani aina wama kanglei phakna lawi loinana Assembly House na thamkiba bill adu athobada haibadi haujik sa tharipa Assembly asi loidir fawgi manungda House lagi loktok pigadabani haire Wamagi serul asina haribadi masina lebaki asoba irang laknana bagi maram oigani maramde ngasi mak Manipur eka lising amaga sampai yang kai ganifan aduai dage mitai mayaki akang ahi kiana mayak loftin semtona lebaki thakta kairak khanna kraba matungda ayaba puraktu lising amaga sampan hopudran ipanda mitai mayak expert committee semduna lising amaga sampan marfuda mitai mayaki gazette notification thoktuna lising ani sopna taruk dage lamdam masigi mai tampam sangchingda class 1 dagi 2 fawa tamba hauki tu nang asidi MA ki thak yorak laba matam masida haujik mitai me kun gataret asina puya pa ba yade aiduna miyambo lana lamching na ba amadi expert committee semlaga yangchan ba thawangani ana house to puthorak pa ase angang masagi lengak naglot malagi karigumba lengak na namfu da committee ka semna na ba honarak labadi education minister amadi masida mai kun gataret pomiyam da lana uhona na ba honari ba miyoisina matam atu da thorak pa miyam ki asoba yeb adugi afafata mai pogada bane Masih khangna assembly loitri fawagi manungda billado education minister na withdraw tawbigadabani haijare akhuba meeting na thabak tawrabadi sakhut pawagani ranjet multilateral funding agency singi senthang de lambi semgalagli Govindas wabagai lamkhai dagi sugnu fawraga seru lamkhai fawagi lambi gi sarugasi sembada political gi oiwa akhuba wakhalonda work order pbw orabadi madu matungda tawbigano Political gi akhuba miyang da thabak torabadi Manipur saukut wagani hana Congress ki kanguzam ranjina phangdokre Manipur Legislative Assembly da Public Works Department gi demand khana bada policy cut motion pukhaladuna ke ranjina hai wabagai lamkhai dagi sugnu phawraga sakbi karong phawba saliba lambi asigi phibam ubada ikaiba phawre lambi asi sembi dana pamamangi mifam kya da so house asida lauduna lakhrabani Opposition da leirubana lambi asi sembagi thabaga sida political gi akhubam yangda lambi sembagi work program da habdabra hainam yamda ngangna balai madhumag warabadi laibak thibani work program happa phawbada politics ki mamita badi tahaning de asiga mamong da thabak tawrabadi Manipur sakhut pawagani haike manhai lambi asi mamangi session da puthok tuna khanabada minister na lambi asi saliba sahi asigi mars phawbada semba hawragani ana thajaba birakhibani matamasi phawbada Semba hawragani arga lambi asigi saruk wariba seru lamkhai dagi sakpi karong phawba satpagi lambi asi oina andak Union Home Minister na ore oyong tamkibani Atugo wabagai lamkhai dagi seru lamkhai phawba asina sembine na pathabak amata lawhalamdabani Manghai wabagai lamkhai dagi sugnu phawba asina kaksing division ki marung sanbani aduga sugnu dagi seru lamkhai phawbagi lambi amasung seru lamkhai dagi salok phawraga sakpi karong phawbagi lambi asina Santen division ki manungda lairibani Kaksing division ki manuk natava Santen division ki manung sanba seru lamkhai dagi sakpi karong phawbagi lambina semna naba urip yung tamkhraga division amadagi makhada lairiba sugnu dagi seru lamkhai phawbagi kilometer ahomkak tabak sangba lambi asina hontok lambani Bangna work minister oringeda wabagai lamkhai dagi sakpi karong phawasi pulap oina semkibani lambi habasi matek semba yaban hadi ana magna makhata ki MLK Ranjit ki wafam madu taraba matungda works minister Govindas ko thawjam na hai lambi sembada political ki waiba akhuba miyang thamkiba laite se minister na madu gumba ran ba wakhal khan basu laite tawgada basu laite wabagai lamkhai dagi sugnu phawbagi lambi asi kilometer 27.4 sangbani amasong sugnu dagi seru lamkhai phawwa asina kilometer 3 sangbani lambi asi jamna sangwan bana section lawbada ayaba pirak tabani maram asina package oina lawna na bahwanare Sugnu dagi seru lamkhai phawbagi kilometer ahum asidi Mars ta sembal loisilage aduga wabagai lamkhai dagi sugnu phawbagi lambi asna Mars phawbada sanction lawna ba hona gane wabagai lamkhai dagi sugnu sakpi karong lambi asi yamna maru eba lambi ni haiba langak su yai haike Minister na hai Manipur gi apunba national highway gi asang ba se kilometer lising ambaga satre kulhomdoi ni masigi manungda NSIDC and kilometer lising ambaga samri sumna taret paire PWD na paraga kilometer Sahum tara amasung BRO na kilometer mga fairi national highway asi marweba lambi webna makoina Tabuk fasana sugani khan badagi apun ba lambi gi asang pagisada marfuga nithoi sinarubane Atapa makhoi tabuk fasana sude marmasina laiga kasana local contractors sing da tabak sing sinana bakhana bahore haike
Manipur Layana multilateral funding agency singdagi sempat sagat pagi senpam launa na bahwa na doon na lairi sel jauh doon na lambi siyang bayaban at dihaike mangnahai state asigi state highway ki asang ba 10 kilometer sadret humpugom doi major district road na kilometer lising magasani marfuga taro order district road na kilometer lising magasani kun ganifan ambasong was department ki makata leba rural road na kilometer lising taruk samli kun gamathoy romne lambi sing asi sem nadaba multilateral funding agency sing dagi senpam sing lau dhana batauri mangnahai Imphal city manunggi lambi rigid payment tauna da balupa ko lising hom samanga homfuga mga ki project pai khalibani tabagasi luar bari Imphal city manunggi lambi sem bata thadaram basen pam batu atai tampaki mafam sing amsung singgi lamda thadarabadi soidan lambi thongi phibam phagadan bangam gani haike Imphal kangsup tamiglong lambi asi sem ba chada homfuda ni fal loire Lovagro 1398.16 sangba Imphal city ring road asi Mars thadagi soidana tender tauna na bahona gani haike dimana du khana bada congress ki ts lokesur su policy kat motion pukhalaki wa MLA sin motion sing adu ando khiba galoina na dimana du house na pass tauge tokba khulgi khunja singna akoi gi begi phibam kanna ba thawai yauna honare ningthokang project gate dagi kilometer taraga mangarom nongsulomda sanglaga susanpo disiki manung chan leiriba tokba kaboi gi khunja sina akoi bagi khal ngalaga thamna naba thawai haksang yauna hona hauri Manipur Lenga ki Directorate of Environment and Climate Change ki State Climate Change Cell Meda Resource Center amadi Directorate asigi makada fellowship pangliba paumi singa bodba mute kangbu amangasi kullasi gi akoiba umangi sarukta kulgi lucing basinga haktheng na chatuni yang silubada yamna sel sangda pamongda ising yokna ba upambi thana ba thawang sing paikalamba thengna rakhe kullasi da hauki bukumja lising ani adwaidagi hona Loktak Development Authority ni miyang sanglaga umang jokat anaba kulasina konba umangi saruk singda casement area warga sentar libe ising khong sing phibam phana thamna naba makal maka kyagi thaurang sing paikatuna leramba su thengna rakhe kunja singal loinana paikhaliba thaurang asi kharada warba su mai paklambagi mami yamna mayak chen uba phanglakhe kawi phurumna kundaba kulasi hokiba kumja lising amaga sanifan kuntraga mari gi matamdagi lerambadagi british ki record sing da thengnai lerambagi british ki record sing thengnai hana kulasi gi masin chatpa miyoi amana phangdorake Kulasida hausa paikaliba akoi bagi phibab ngak sena na thaurang sing asigi matangda Loktak Development Authority ki scientific officer asem Vidya Bhushan hai mafamasi hanadi iko kokpa uwa ningthi na hauramdaba mapamama oirame aduba Loktak da tariba maruoiba turel khragi haurapam oiba maramna yamna maruoiba singi sarugamadi oire marmasna kumja lisingani soidagi Loktak Development Authority ne biyang changduna mafam hasida akoi bagi phibab ngak sena na thaurang sing paikat bahu ki bane Madamadu khunja singi oiva Nature Club linkatuna thabak thorong sing paikat bahaurakhi madudagi tapna hona raktuna water harvesting pond taraga mangaram semgat khibane hausiti asigumba pukhri sing ase semba maramna ikang thagi matamda so ising jok sing duna thampada chawna mateng pangle masigi su mathakta ising khong sing asidagi sediment sing pudha duna Loktak pat tension bagi asoba maram amo aramba du hausiti thingba ngamle Midai pangalbo East List da salatna ba mari leina ba singda memorandum pisinkre Islam makaksa Hiram kudimakta laiminari ba purop kudimaktagi kahena sotan lairiba mutkiba yabagi akiba lairiba midai pangal singbo East List da salan biduna Indian Constitution ki aglaw pibiu haiduna MPSDDC na miyam galoina na sangsilakba khongsang singi saruka maoina Saliva tha asigi kungani toida New Delhi ki Jantar Mandar da awhakat khongjang sangsin khiba ka loinana India ki President Prime Minister Home Minister National Commission for Scheduled Tribe amadi National Commission for Minorities na singbada memorandum pisin haina MPSDDC ki convener Islam makakchana phongdokre wafam asingasi ata golapadi te leiba MPSDDC ki office da pangthokiba paugi mifam amada mangna phongdokibane Magna makatara duna hauzik pamliba assembly gi mifam masida midai pangal singbo Scheduled Tribe list salhanna na pamatangsi puthokla khanna duna central government da recommend thabiyo loina makata na pantamasi phangri phawwa lepalaitana MPSDDC na miyam ga loina makal makha kyagi khongjang singsang sin gane marakasada handak press media gi khudang da kanglup purup sing bukhai pung taba yaba mawngda lupkharana phongdorok pasi nungaite MPSDDC Manipur ase tribal khakti oiva hill state ama oina India government la thuk hanana patongan ba Manipur ki CSO sing amade miyam ka athubada mi phama pang tok tuna
demand taunar honarakani anasu convener makaksan makhatana phongdoke laifam sing thigat laga nauna semgatuna tunggi mirolda sindaramna bohona basi afaba khongthangni laisemba sanajawa ifa ifu singya horapam laifam sing thigat laga nauna semgat laga tunggi mirolda sindaramna bohona ribasi afaba khongthang amani ekoi gi saktam mangkhida da rai sabha gi mp su wariba manipur gi ningthau laisemba sanajawa na phongdokre awafam asi nambol esi gi manung chanba kabo owaksing da loyar lakba thawal lukna sinduna moya gamba sabalda nauna sawa ima nonga bagi sanglen sangha bagi ngasi pangthokpa thawrumda athoiba mithunglen oina saruk yadun afongdoki bane mana makata hibada asigamba ekhoi gi horokpam amadi puari gi mari leinaba ekhoi gi identity ta kadaba saktam sing ngakna da hon haudragadi maidai sahi kunthra gi matungda kangluk mutkragani dragna maru oraga amadi ekhoi masen manadaba namaram oraga ekhoi gi mi masing handare lamsu lairaktre अखोना थवैदबा अमदी इपा इपु सिंग खोबम सिंग ngakpo watwadagi mangsilakle masdagi kananba अखोई सेक्शन लौबदा ngai ngasi sengpaliba ima lairembi nonga bigi saigi thoromda amaibi atai laining laisongi oiva mathau darakbara sana konagi maiki digi sumateng banglakani laifa masida sahigi oiba thorom thobada punbanungaina nabam haki mp fana semgot payaba amadi asig mihuchu wariba education minister ts basanta gatana raka paikhat minna se haike अथोई बेलेंबीरकपो एन सरुक याकेबा एक्स यूनिट मिनिस्टर पार्टनरसी थौनहौजम चावना फंगदोखिबदा हाना ममांगदा ओखिबा मुंग्यांग अंबगी मफमसी यामना होंगले लाइरेंबा लाइपुंग मांगख्रे हावरंबा उपा उजाव क्या यांतखरे मरमसिना लाइफमसिदा उजाव मखल क्या नौना मक्थाजिनबा मथौ तारे असमदा लेरिबा मणिपुरी सिंगी ऑटोनोमस काउंसिल फंगरेबा फावा खोंगजंग संगसिन की गदौरे All Assam Manipur Youth Association AMMYA na Autonomous Council Phangre Fawa Khongjang Sangsin Higani Amade Ziribamgi Lokhoiba Assam da boycott tawgani maramasina hariba miyoi asinan mit tarit nigi manungda AMYA ga wakhal tamina dabadi maki madakda miyam ga puna legal action lokal abiyai haina ngase South Barak Complex bana kandida pangthokiba pamising ga unaba amada All Assam Manipuri Youth Association MYA gi Chief Advisor KSS Kundal na phongdokre pamising unava aduda mahna makhatan hai mathangi tha March kunga tarukda Presses Day pangtholagani masigi maru eba maramdi Assam ta leriba mitai khuding mapo wakal taminaba amati asumba lambi da satminaba adugini namit aduda MYA na matam kya dagi tantuna lakpa Autonomous Council gi badangda tongan ba khongjang kya paikhanaba orib lawragani Mangna hai Assam da leriba Manipuri singda matam kya dagi Manipur bhavan amal laidana ba mangjara pa manglal amane bhavan sana da leriba Vega 24 gi lamma se miyoi kharana baranai oiba lamni hana yet rakliva ase karigumba sumlabadi media singi mamangda thokpirago masina asum aran wain bangam gane namit khane gi mamangda TV da nainaba amada Manipuri bhavan Assam da sana ba gi matangda wangang lobagi defamation tharakiba sulaire maram chadana legal notice thajilakpa ase AMYA na yaningde maramasina aziri bamgi lokoi ariba miyo asi Assam ki thabak amata yahon bigano tunglamchat ki khanbi raga lai harau biyo ukal lamdam masida natana malemgi mafam keda joina khundariba maidei furumna thadok naba yadana puthang naina pangthongna riba lai harau pagi thoramasi ngasi de asugi matik maru oiba mu oina rakle maramaduna tunglamchat ki khanbi raga lai harau biyo haina umang lai kanba Apun belup ukalgi Secretary Publicity TS Ratan Kumar na thadorapa serol amada phangdorakle aihoi lai harau gadabani lai kai khul palabadi lai harau phomthogi habgi anova ihau amalakogum lai harau naragle asida sunatna hana sel leitaba amadi atai maram kyana sahi kala lai harau bagi apamba ihau amalakle haibasane asumna lamdam asida natana Assam Tripura Bangladesh amasung Myanmar na chingba mafam singda lai harau bagi thormasi marangkai na pangthong naragle Tawang asi furup asigidi afaba amani haina lawba yarabaso matamki awan ba masong miyo bigi zakot ba asida ikoi gi tunglam chat yengduna lai harau bagi thorum marangkai na pangthok ba si kanthamina ba changhe lai harau da pangthok liba lai thau thorum sing natana atai thorum sing asi tunglam chat ki khalaga anu bhamayun amal emin haudragadi ikoi ngasi gi thorum sing na ikoi gi tunglam chat lamung darakani hausi miyam gi marakta phawrok liba lai harau bagi harauning bagi lakliba ihawasi ningthina yai mamai chumhaudragadi ona taina ba maiwon amada satkiduna aikoi gi tanglaba lai harau wasi mangkhima natagana mayal tual gi mafam khangdaba thorom amwar pa yai lai harau baga mari leina daba thorom sing laibungda pangtho an kumsi kese thaduna saba jagoi makal sing tahon bigano matam gi
Thinba Khongba Laising Lai Harofamda, Pusin Biganu Loinana Lai Harofamda Ladiva, Natsat Missing Tugai Biganu Hairi. Makatarakva Atopa Bauda, Atopa State Lakpam Yuisina, Meghalaya, Miam Gidamak Lepkadabanate. Meghalaya Miam Gidamak Matampumbada, Leptun Lakiba Party di NPP ne. Housesu Party as na state Sikimiam Gidamak, Lebli Makata Sulepigani, Aina NPP using Basu Wariba, Meghalaki Samanisa, Conra Samana Fongo Kibakaloidana, Atopa State Singtaki Lakpam Yuising Amade. Political parties in the state Sikimiam Gidamak, Kaidungda, Lepiro Haire. Asam amasung Bangladesh ka tayo na basaruk sing tingjan na bakangan kre. Ning tawag pa numit pang to kadoriba Meghalaya Assembly Mikhalgi manghoni na paikalakpa section tawrang ki manungsan na. Meghalaya amasung Bangladesh ani ki maragtalay iba international border ki saruk sing amade Asam ka tayo na program kay ki saruk sing election ki tabak tawram sing loy dirfawa tingjan na ba election commission na kangan kre. Meghalaya Chief Electoral Officer A4 Karkong na fangdora kibagi matungin na election na pamda pa tawdog sing togalagta na paikalak pa. Section tarwang kisarukam mo na ngam kay kisaruk sing tingjan na kangan kibani. Tazi ki kun kadare ta pang to kador pamikal asagi pohon masing tiba na matang tagi ani dagi hawani hariba namid asi foba ngam kay kisaruk sing tingjan gani haire. Mawis ina kunja ama halable. Polis na pawvi bagi tabag tawi hana sing na badagi Odisha gi Navrangpur district da mawis ina kunja ama halamle hana polis na ngasi pangdokre. Navrangpur district ki Raigar block ki manung chana laiba Keradi da sagol sinamit ki nabidang ta thoki ba thodok asna sangla pa matam ki matong district asida maho sing laire amasung ba koi ki thabak tawram sing abok hana sa thaba aure ai ba tagle hana su police na pangdokle report sing ki matungina maho sing sandan malik ko ba khunja adu ki jumda lak lak mahakbo namduna manak nak po umang amada pokraba matung magauri lenthatuna halamare magzi rivasi ki daita Navrangpur ki superintendent of police Satisgar Police amasung Intelligence Department ni haiba sesai amasu sahi ni fugani toy suraba kunja dugi asiba aksak managda mawi sing na tablam ke miwes na mawi sing ki sadok sasin amasung thabak tharum sing ki matangda police da pau pi pagaro na mamang da warning tawhre adobo magmakata na police kin former oina thabak taw badagi hat pani haiba wafam su sesai adu da palli ana report sing adu na pangdogle police officer amagi matungina tawdok asigi matangda Raigar police na tiga pagi thabak sa thaba haure Nakalamaromda na IED Pokhai Nupi Masokle. Zarkangi West Singhabum Districta Lona Ating Batam Krava CPI Maoist na Pumlamba Improvised Explosive Device IED ama Pokharak Padagi Sahiyang kay gamang Surabi Nupi Masokle and Police nga si Pongdokre. West Singhabumgi Superintendent of Police Asuto Sekar na Fangtorokpa matungin na Nupiado. Ngarang taon to Police Station Kimnong Chanba Ron Kuburu Umangda Singsan Basat Pada IED Pokharak Kibane. Pokai Paduda Zema Banda Kopin Piado Aruba Pibum da Soki Hana Fongdok Laduna. Esmin Haiki Mahak Saiva Sadar Leba Sadar Hostanda Pokat Kre. Hoki February Kungarito da Su de Sigasigi Golgera Police Station Manu Chana Leba Meral Gada Area the Mawis na Polamba IED Ama Pokara Padagi. Sahi Kulumdo Suraba Mio Emasiki Bane. Atopa Yamna Noaitaba Pau Amada. Dragna Kamdan Leba Bus Humda Thompson Bada Taragamari Sire Humpu Sokle. Madhya Pradesh ki Rewa amasong Satna district ki Lona bada cement na puto na lakpat truck mana lambi ki matay da kam do na laiba bas ahumda Tomjin bada ki miwi taraga mari sikre amasong yam bada atop humpo na sokle an officer sen nga si pangdokre official sing adu ki matungin na tawdok adu ngarang nobidang pung mapalum ta bada barkhada kun manakta laiba tanil magi maya da thoki bane basing adu da tong kiba miwi sing adu Satna city da pangthok ba kol mahak kon ba dagi halak pasing ni anaso bakona pangdok le Mamang dagarang Sabri Mata Zenti Gamari Lenana Satna da Pangthokpa Tauromaduda a Union Home Minister Amit Shah Wangan Gibane. Additional Chief Secretary Home Dr. Rajesh Rajorana Haiki Ngarang Nabidangi Taudo Aduda Miwi Tara Gamari Seki Amasung Atopa Hombona Soki Asok Music Atugi Manungda Hausik Hongi Fibam Kahen Luri Hainasu Hana Fongdoki Ngarang Nabidang ating bada Arewa Medical College hostanda asok pasinga unaruba matungda sa Minister Sibra Singh Chauhan Haiki Tara ma pokarak padagi cement na puto na lakpa basado lampi na kanda haidorak laga kam do na laiba bas ahum adu da Thomson kibani tawdo adu ka hena lebak thibani ana fongtok lo na Chauhan Haiki karigum badakar ora badi hena phaba layeng gidamak asok pasing area wagi wangda pugane accident adu da laikhidra pasing imong singda lupa lak tara taragi sen ge mating piba kaloina na Aruba pibam da sok pasing dana lupa lak ani amasung atay asok pasing dana lupa lak amam piragani anaso sa minister na pungtoke
Thaudo adu uhobasing adugi matung inna arewa romdagi lakpa truck aduna basing adu maninglomdagi thomjin khibani amadi maduda basing adugi manungda ama mathak makha onbaga loinana koma mata tasin khibani Maragasada lambi gi accident amada miui kya misimina nangkhibada Union Home Minister Amit Shah na su thamoi sokna nuai taba phongdokre aroibada content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga sari channel is adom da kana badi subscribe to be business subscribe to be like and share to suka bi ko tupna makpo amakhana thagasari